Good morning. Ngasi irai numit ki card ki message yeng minarase. Ado irai numit se akoi gi number da haraga na 71 se sin bibe ai ko. Nungti gi angel number ama pi bado 71 se masin bibe yare to color da na haidi sky blue sin bibe ai. Ado ahamba da card ki message yeng ase aduga ai timing so haijara age ngasi goina karamba matam se sum phage thabain khang leiraga di important no ba ko. Adugi matung ina taunaba. Sida dum 3 cards main log thue ko quite first ke se katang positive oina la ko ngasi gi relationship matang da hair ga su dum nushina na leiba da gi pesha nung sha gi kai gi har so pesha attract to changak pa adu maina piri ko aduga ani shuba se ko ani shuba se thongna lebiyo an hai ko thongna lebiyo confidence lebiyo ado khatang mi punba khotpa gumba su leigani ko ngasi se aduga ahum suba sina khara kitang thawai nungai taba incident gumba thokpa dumaina hairi aduga amaso mu haidi emotionally down so oibodo wakan nungai taba kainoma khanjalaga yamna low feel tawba dumaina oina oi ado sida whatever situations ladiba kholiba mayam se ko temporary oini kaino tawni ko hari si adum chatkhini ko chatpa bude ado isai thanda hoji confusions ladiba natraga hari emotionally down ladiba kholiba mayam se hadi matam kharagi tamakta neba isai thandaga hadi haji ngasi khanba yai ba hadi aingonda hadi mi singsina phataba tawri e kainaga khangono dumba mayam do khanbigono ko hadi phataba khanba matamda phataba se dum akoi gi life ta changakpa natraga oirakpa dumaina oina ko aduna yaringe sumaina wakhal lakpa matamda avoid tobigo hadi just inthok bigo wa ai koktagi hadi khanba yade ko haibado ko aduga sida timing sina ayuki pung 5 ga minute 9 dagi na 8 ga minute 30 phawum lere ko adagi 13 ga minute 2 dagi na 12 ga minute 30 phawum lere dagi 3 ga minute 19 dagi na 4 ga minute 53 phawum lere 9 dagi na nungdangi ko sina 9 dagi na 8 ga minute 30 phawum lere ko 13 ga minute 2 dagi na pung 3 ga sina hingi 13 ga minute 2 dagi na nungalam dagi pung 3 ga minute 33 phawba si se amaga lere ko ado sida lere ko ngasigi card ki message ko Friday se mu taw ya base kaino ha ka sida ko relationship phatabaga leiragadi Friday se iruzabada rose water khatanga happy over taragadi aduma su lere ko hadi rose water happy se kai gino natraga cinnamon powder gumbaga hapa thaba inkhang da yamna blockages leiragadi ne atai matam daina rock salt hapon haino ko phataba remove to bogi na hadi thabak ta blockages le ye natraga kaino da aina tawriba thab kani business da khatang kaino gumba chatle khole kaina khalase ba ataragadi cinnamon powder se khitang hapa yai aduga relationship ki oiraga na Friday se ko khoi aino jai se rose water se bottle machang khatang le drop ani gumba do maina happy ba si sima keno to boya go ai gi venus is strong ohen one da haidi Friday haraga Friday rule tawriba associate tawriba planet se venus ina ko ai gi venus strong oiraga di life ta luxury attract away abundance prosperity shugumba mayam se loina attract awrakani ko luxury asai gi pe sang chaka tangi wasuna relationship afa so attract awrakani buna si khara tawbi ba ko irai gi oina haraga de lo sidalere ko ngasi gi card ki message ma'am thank you